ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗꯤ ꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯃꯆꯥ ꯑꯅꯤꯈꯛ ꯃꯌꯥꯝꯗ ꯈꯨꯗꯣꯟ ꯇꯝꯖꯒꯦ꯫ ꯋꯥꯔꯤꯁꯤꯡ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯑꯩꯒꯤ ꯏꯃꯤꯡ ꯀꯤꯁꯟ ꯀꯧꯖꯩ꯫ ꯋꯥꯔꯤ ꯑꯁꯤ ꯑꯩꯅ ꯀ꯭ꯂꯥꯁ 7 ꯀꯥꯔꯛꯄꯗ ꯏꯁꯥꯗ ꯊꯦꯡꯅꯔꯛꯈꯤꯕ ꯀꯤꯔꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩ ꯕꯣꯔꯗꯤꯡꯗ ꯆꯪꯉꯛꯈꯤ꯫ ꯃꯇꯝ ꯈꯔꯗꯤ ꯑꯩꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯕꯗ ꯀꯌꯥ ꯑꯍꯦꯟꯕ ꯊꯣꯏꯗꯣꯛꯄꯗꯤ ꯇꯧꯔꯝꯗꯦ ꯃꯐꯝ ꯖꯒꯥ ꯑꯗꯨ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯕꯣꯔꯗꯤꯡ ꯑꯗꯨꯗ ꯆꯍꯤ ꯑꯃꯃꯨꯛ ꯂꯩꯔꯝꯃꯒ ꯌꯨꯝꯂꯣꯝꯗ ꯑꯃꯨꯛ ꯍꯜꯂꯛꯈꯤ꯫ ꯀꯣꯟꯅ 10 ꯊꯥꯔꯝꯗꯥꯏꯗ ꯑꯃꯨꯛ ꯑꯩ ꯕꯣꯔꯗꯤꯡ ꯑꯗꯨꯗ ꯑꯃꯨꯛ ꯂꯥꯛꯈꯤ꯫ ꯇꯧꯕꯇꯕꯨ ꯑꯩꯅ ꯆꯍꯤ 2ꯒꯤ ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯕꯣꯔꯗꯤꯡꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯒ ꯀ꯭ꯂꯥꯁ 10 ꯊꯥꯔꯝꯗꯥꯏꯗ ꯑꯃꯨꯛ ꯆꯪꯉꯛꯄꯗ ꯑꯣꯏꯔꯝꯃꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯒ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯈꯦꯠꯅꯔꯝꯃꯤ꯫ ꯖꯒꯥ ꯑꯗꯨꯁꯨ ꯌꯥꯝꯅ ꯃꯣꯠꯁꯤꯜꯂꯝꯃꯤ꯫ ꯎ ꯋꯥꯁꯨ ꯍꯧꯖꯤꯜꯂꯒ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯣꯡꯉꯝꯈꯤ꯫ ꯃꯐꯝ ꯑꯗꯨꯗ ꯚꯔꯥ ꯑꯣꯏ ꯀꯩ ꯑꯣꯏ ꯃꯇꯩ ꯃꯅꯥꯎ 2 ꯑꯃꯁꯨ ꯂꯩꯔꯝꯈꯤ꯫ ꯑꯣꯖꯥ ꯇ꯭ꯔꯥꯏꯕꯦꯜ ꯅꯨꯄꯤ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯐꯝ ꯑꯗꯨꯗ ꯏꯃꯥꯟꯅꯕ 3 ꯑꯃꯒ ꯑꯩꯒ ꯑꯣꯖꯥꯗꯨꯒꯤ ꯐꯦꯃꯤꯂꯤ ꯏꯃꯨꯡ ꯑꯗꯨꯒ ꯑꯩꯈꯣꯏ ꯈꯔ ꯈꯛꯇ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯇꯥꯔꯝꯃꯤ꯫ ꯏꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯁꯥꯔꯣꯁ, ꯏꯝꯔꯟ ꯇꯨꯐꯦꯁ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯃꯈꯥ ꯊꯥꯕ ꯖꯨꯅꯤꯌꯔ ꯁꯅꯥꯊꯣꯏ꯫ ꯑꯩꯈꯣꯏ ꯈꯔꯁꯤꯅꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯗꯣꯔꯤꯕꯁꯤ꯫ ꯕꯣꯔꯗꯤꯡ ꯑꯗꯨꯁꯨ ꯂꯝꯍꯥꯡꯗ ꯁꯥꯕꯅꯤ꯫ ꯌꯦꯡꯕꯗ ꯏꯁꯥꯗ ꯀꯤꯕ ꯈꯔꯁꯨ ꯄꯣꯛꯏ꯫ ꯃꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯁꯥꯇ꯭ꯔ ꯈꯔ ꯂꯥꯛꯄꯗꯒꯤ ꯍꯥꯟꯅ ꯚꯔꯥ ꯂꯧꯔꯒ ꯂꯩꯔꯝꯕ ꯃꯇꯩ ꯃꯅꯥꯎ 2ꯗꯨꯁꯨ ꯀꯔꯤ ꯇꯧꯔꯕꯅꯣ ꯈꯪꯗꯦ꯫ ꯃꯈꯣꯏꯁꯨ ꯑꯩꯈꯣꯏ ꯍꯦꯛ ꯂꯥꯛꯄꯒ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤ꯫ ꯑꯁꯨꯝꯅ ꯃꯐꯝ ꯑꯗꯨꯗ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯕ ꯃꯇꯨꯡ ꯅꯨꯃꯤꯠ ꯑꯗꯨ ꯊꯥꯡꯖ ꯅꯨꯃꯤꯠꯅꯤ꯫ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕ ꯃꯁꯦꯟ ꯅꯨꯄꯥ ꯉꯥꯛꯇꯒ ꯑꯣꯏꯔꯦ꯫ ꯃꯐꯝ ꯑꯗꯨꯗ ꯈꯔ ꯂꯥꯡꯉꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯃꯩ ꯃꯨꯠꯈꯤ꯫ ꯃꯗꯨꯅ ꯍꯥꯟꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯕ ꯃꯇꯩ ꯃꯅꯥꯎ 2ꯗꯨꯒꯤ ꯀꯥꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯏꯁꯩ ꯁꯛꯇꯨꯅ ꯂꯩ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯄꯨꯡ 9:30 ꯇꯥꯔꯛꯄꯗꯒꯤ ꯆꯥꯛ ꯆꯥꯕ ꯑꯃꯨꯛ ꯆꯠꯂꯝꯃꯤ꯫ ꯆꯥꯛ ꯍꯦꯛ ꯇꯣꯛꯄꯒ ꯑꯃꯨꯛ ꯀꯥꯗꯨꯗ ꯑꯃꯨꯛ ꯆꯪꯉꯛꯇꯨꯅ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛ ꯑꯃꯨꯛ ꯄꯥꯔꯝꯃꯤ꯫ ꯑꯩꯈꯣꯏꯁꯨ 10 ꯊꯥꯒꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯥꯏꯔꯤꯛꯁꯨ ꯊꯦꯡꯉꯐꯥꯎ ꯄꯥꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 10 ꯇꯥꯔꯛꯄ ꯁꯥꯏꯁꯤꯗꯗꯤ ꯏꯃꯥꯟꯅꯕ 2ꯗꯨꯁꯨ ꯇꯨꯝꯃꯨꯔꯅꯤ ꯍꯥꯏꯗꯅ ꯆꯠꯈꯤ꯫ ꯀꯥꯗꯨꯗ ꯑꯩꯒ ꯏꯃꯥꯟꯅꯕ ꯏꯝꯔꯟꯒꯗ ꯉꯥꯏꯍꯧꯈꯤ꯫ ꯑꯗꯨꯕꯨ ꯑꯉꯛꯄꯅꯤ, ꯇꯟꯖꯥ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛ ꯄꯥꯔꯒ ꯂꯩꯔꯤꯕ ꯀꯥꯗꯨꯒꯤ ꯃꯊꯛꯇ ꯅꯨꯡꯒꯨꯝꯕ ꯅꯨꯡꯖ꯭ꯔꯦꯡꯒꯨꯝꯕ ꯈꯔ ꯆꯥꯏꯈꯠꯂꯛꯈꯤ꯫ ꯃꯗꯨꯗ ꯏꯝꯔꯟꯅ ꯑꯩꯉꯣꯟꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, 2ꯗꯣ ꯇꯨꯝꯃꯨꯔꯅꯤ ꯍꯥꯏꯖꯅꯔꯒ ꯑꯩꯈꯣꯏꯗ ꯈꯥꯏꯔꯒ ꯂꯩꯔꯦ, ꯃꯕꯥꯅꯤꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯑꯃꯨꯛ ꯊꯪꯅꯕ ꯀꯥꯗꯒꯤ ꯅꯨꯄꯤ ꯑꯃꯒ ꯅꯨꯄꯥ ꯑꯃꯒ ꯃꯔꯨꯡ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯃꯈꯣꯜ ꯑꯃꯃꯨꯛ ꯇꯥꯔꯛꯈꯤ꯫ ꯍꯟꯗꯛꯇꯤ ꯃꯇꯧ ꯑꯗꯨꯗ ꯑꯩꯅ ꯏꯃꯥꯟꯅꯕ ꯏꯝꯔꯟꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯚꯥꯏ, ꯃꯈꯣꯜ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯑꯩꯗꯤ ꯁꯨꯝ ꯀꯤꯕꯨ ꯀꯤꯁꯜꯂꯛꯑꯦ ꯍꯥꯏꯔꯝꯃꯤ꯫ ꯍꯟꯗꯛꯇꯤ ꯑꯩꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯏꯃꯥꯟꯅꯕ ꯏꯝꯔꯟꯁꯨ ꯁꯥꯎꯔꯛꯇꯨꯅ ꯑꯩꯉꯣꯟꯗ ꯂꯥꯛꯑꯣ ꯚꯥꯏ, ꯃꯄꯥꯟꯗ ꯊꯣꯛꯑꯒ ꯌꯦꯡꯉꯨꯁꯤ ꯍꯥꯏꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯏꯕꯥꯅꯤ ꯄꯨꯟꯅ ꯃꯄꯥꯟꯗ ꯊꯣꯛꯑꯒ ꯌꯦꯡꯉꯨꯕ ꯃꯇꯝꯗꯗꯤ ꯃꯤꯁꯨ ꯀꯅꯥꯁꯨ ꯂꯩꯔꯝꯈꯤꯗꯦ꯫ ꯀꯣꯟꯅꯗꯤ ꯏꯃꯥꯟꯅꯕ 2ꯗꯨꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯪꯉꯒ ꯌꯦꯡꯉꯨꯕ ꯃꯇꯝꯗ ꯃꯕꯥꯅꯤꯗꯤ ꯀꯥꯗꯨꯗ ꯇꯨꯝꯃꯒ ꯂꯩꯔꯝꯈꯤ꯫ ꯑꯩꯅꯁꯨ ꯅꯕꯥꯅꯤ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯂꯥꯏꯔꯤꯛ ꯄꯥꯔꯤꯉꯩꯗ ꯀꯔꯤ ꯀꯔꯤ ꯇꯧꯔꯝꯒꯦ ꯍꯪꯉꯝꯃꯤ꯫ ꯃꯗꯨꯗ ꯃꯕꯥꯅꯤꯗꯤ ꯀꯔꯤꯁꯨ ꯈꯪꯗꯕꯗꯧꯅ ꯋꯥ ꯉꯥꯡꯉꯛꯈꯤ꯫ ꯀꯣꯟꯅꯗꯤ ꯏꯃꯥꯟꯅꯕ 2ꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯑꯩꯈꯣꯏꯅꯗꯤ ꯅꯠꯇꯦ, ꯁꯥꯔꯒ ꯃꯦꯗꯥꯝꯒꯅ ꯑꯣꯏꯔꯝꯒꯅꯤ, ꯃꯈꯣꯏꯅ ꯁꯥꯟꯅꯕ ꯑꯣꯏꯔꯤꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯒ ꯑꯀꯣꯟꯕꯗꯁꯨ ꯏꯃꯥꯟꯅꯕ 2ꯗꯨꯅ ꯃꯈꯣꯏꯒ ꯑꯃꯨꯛ ꯄꯨꯂꯞ ꯀꯥꯗꯨꯗ ꯆꯪꯉꯒ ꯌꯦꯡꯉꯨꯁꯤ ꯍꯥꯏꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯑꯩꯈꯣꯏ 3 ꯄꯨꯟꯅ ꯀꯥꯗꯨꯗ ꯑꯃꯨꯛ ꯆꯪꯉꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯊꯣꯡ ꯑꯗꯨ ꯍꯦꯛ ꯍꯥꯡꯇꯣꯔꯛꯄꯗ ꯀꯥꯗꯨꯗ ꯄꯥꯜꯂꯝꯕ ꯃꯩꯒꯤ ꯕꯜꯕ 2ꯗꯨ ꯑꯃꯗꯤ ꯆꯥꯛꯑꯒ ꯄꯣꯛꯈꯥꯏꯔꯛꯈꯤ꯫ ꯃꯗꯨ ꯎꯔꯨꯕꯗꯩꯗꯤ ꯏꯁꯥꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯀꯤꯕ ꯄꯣꯛꯈꯤ꯫ ꯏꯃꯥꯟꯅꯕꯁꯤꯡꯅꯗꯤ ꯏꯆꯝ ꯆꯝꯅ ꯃꯄꯥ ꯆꯥꯅꯔꯨꯕꯗꯒꯤ ꯕꯜꯕ ꯆꯥꯛꯈꯤꯕ ꯑꯣꯏꯔꯤꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯑꯉꯛꯄ ꯃꯇꯧ ꯑꯃꯗ ꯇꯦꯕꯜ ꯑꯃ ꯃꯁꯥ ꯃꯇꯣꯝꯇ ꯇꯨꯔꯛꯈꯤ꯫ ꯃꯇꯧ ꯀꯌꯥꯁꯤꯗ ꯍꯟꯗꯛꯇꯤ ꯑꯩꯈꯣꯏ ꯃꯌꯥꯝꯁꯨ ꯃꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤ ꯍꯥꯏꯗꯅ ꯁꯥꯔ ꯍꯣꯏꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯦꯟꯁꯤꯜꯂꯝꯃꯤ꯫ ꯁꯥꯔꯗꯁꯨ ꯑꯩꯈꯣꯏꯅ ꯋꯥꯔꯤ ꯇꯝꯕꯗ ꯊꯥꯖꯕꯤꯔꯝꯗꯦ꯫ ꯀꯣꯟꯅ ꯅꯣꯡ ꯅꯤꯅꯤꯒꯤ ꯃꯇꯨꯡꯗ ꯃꯐꯝ ꯑꯗꯨꯗ ꯁꯨꯝ ꯇꯝꯅꯔꯛꯄꯗꯒꯤ ꯃꯌꯥꯝꯁꯨ ꯂꯣꯏꯅ ꯈꯪꯅꯔꯛꯈꯤ꯫ ꯑꯩꯈꯣꯏꯁꯨ ꯃꯇꯧ ꯑꯗꯨꯗ ꯀꯤꯖꯔꯛꯄꯗꯒꯤ ꯕꯣꯔꯗꯤꯡ ꯑꯗꯨ ꯊꯥꯗꯣꯛꯑꯝꯗꯨꯅ ꯌꯨꯝꯗ ꯍꯟꯅꯔꯛꯈꯤ꯫ ꯊꯥ 4ꯒꯤ ꯃꯇꯨꯡꯗꯗꯤ ꯏꯃꯥꯟꯅꯕ ꯏꯝꯔꯟ ꯂꯥꯛꯇꯨꯅ ꯑꯩꯉꯣꯟꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯚꯥꯏ, ꯅꯪ ꯀꯤꯗꯤ ꯀꯤꯒꯅꯨ, ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯕꯣꯔꯗꯤꯡ ꯑꯗꯨꯗ ꯍꯦꯛ ꯆꯪꯉꯛꯄꯗ ꯂꯩꯔꯝꯕ ꯃꯇꯩ ꯃꯅꯥꯎ 2ꯗꯨ ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟ ꯑꯃꯗ ꯄꯨꯂꯞ ꯁꯤꯈ꯭ꯔꯦ ꯍꯥꯏ꯫ ꯃꯗꯨꯒꯤ ꯃꯥꯜꯂꯦ ꯑꯩꯈꯣꯏꯅ ꯂꯩꯔꯝꯕ ꯀꯥ ꯑꯗꯨ ꯇꯝꯅꯔꯤꯗꯣ ꯍꯥꯏꯔꯛꯈꯤ꯫ ꯋꯥꯐꯝ ꯑꯗꯨꯗ ꯑꯩꯁꯨ ꯏꯁꯥꯗ ꯀꯤꯃꯟꯈꯤꯗꯨꯅ ꯁꯣꯔ ꯐꯥꯎ ꯍꯣꯟꯕ ꯉꯝꯃꯝꯗꯦ꯫
ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯌꯨꯝꯗ ꯀꯔꯤꯁꯨ ꯇꯧꯗꯅ ꯂꯩꯖꯔꯦ ꯃꯌꯥꯝ ꯑꯍꯥꯟꯕꯒꯤ ꯋꯥꯔꯤꯁꯤ ꯃꯇꯥꯡ ꯑꯁꯥꯏꯗ ꯂꯣꯏꯖꯔꯦ ꯑꯅꯤꯁꯨꯕ ꯋꯥꯔꯤꯁꯤ ꯑꯃꯨꯛ ꯃꯌꯥꯝꯗ ꯈꯨꯗꯣꯟ ꯇꯝꯖꯒꯦ ꯑꯩꯒꯤ ꯃꯤꯡ ꯅꯦꯜꯁꯟ ꯀꯧꯖꯩ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯨ ꯌꯨꯝꯗ ꯀ꯭ꯂꯥꯁ 10 ꯊꯥꯔꯝꯗꯥꯏꯒꯤ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯌꯨꯝ ꯃꯅꯥꯛꯇ ꯂꯩꯕ ꯁ꯭ꯀꯨꯜ ꯑꯃꯒꯤ ꯕꯣꯔꯗꯤꯡꯗ ꯂꯩꯕ ꯁꯥꯔ ꯑꯗꯨꯅ ꯑꯩꯈꯣꯏ ꯂꯥꯛꯄ ꯌꯥꯔꯅꯤ ꯀꯧꯔꯛꯈꯤ ꯃꯗꯨꯗꯒꯤ ꯑꯩꯁꯨ ꯕꯣꯔꯗꯤꯡ ꯑꯗꯨꯗ ꯂꯩꯕ ꯂꯥꯛꯈꯤ ꯑꯩꯅ ꯕꯣꯔꯗꯤꯡ ꯑꯗꯨꯗ ꯍꯦꯛ ꯆꯪꯉꯛꯄꯗ ꯏꯃꯥꯟꯅꯕ ꯑꯃ ꯃꯁꯥꯗ ꯂꯥꯏ ꯇꯣꯡꯉꯦ ꯍꯥꯏꯗꯅ ꯃꯌꯥꯝ ꯆꯪꯗꯅ ꯂꯥꯛꯅꯔꯒ ꯂꯩꯔꯝꯈꯤ ꯑꯩꯁꯨ ꯏꯃꯥꯟꯅꯕꯗꯨ ꯎꯕꯗ ꯏꯁꯥꯗ ꯀꯤꯕ ꯑꯃ ꯄꯣꯛꯈꯤ ꯃꯃꯤꯠ ꯃꯃꯥꯏ ꯃꯨꯁꯨꯛ ꯃꯨꯁꯜꯂꯒ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗꯒꯤ ꯃꯇꯝ ꯈꯔꯗꯤ ꯑꯩꯁꯨ ꯕꯣꯔꯗꯤꯡ ꯑꯗꯨꯒꯤ ꯇꯣꯏꯂꯦꯠ ꯃꯅꯤꯡ ꯃꯌꯥꯗ ꯆꯪꯕꯗ ꯏꯁꯥꯗ ꯀꯤꯕ ꯑꯃ ꯄꯣꯛꯄ ꯍꯧꯔꯛꯈꯤ ꯕꯣꯔꯗꯤꯡ ꯑꯗꯨꯁꯨ ꯂꯝꯕꯦꯟ ꯁꯣꯔꯣꯛ ꯑꯃꯒ ꯇꯥꯏꯅꯅ ꯂꯩꯕꯅꯤ ꯂꯝꯕꯦꯟ ꯑꯗꯨꯁꯨ ꯍꯥꯟꯅꯗꯤ ꯁꯨꯛꯁꯦꯝ ꯁꯦꯝꯕꯤꯔꯝꯗꯦ ꯂꯝꯕꯦꯟ ꯌꯥꯝꯅ ꯐꯠꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯑꯗꯨꯕꯨ ꯑꯩꯅ ꯕꯣꯔꯗꯤꯡ ꯑꯗꯨꯗ ꯆꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗꯗꯤ ꯂꯝꯕꯦꯟ ꯑꯗꯨ ꯁꯤꯠ ꯅꯥꯟꯕ ꯃꯈꯩ ꯀꯣꯏꯂꯥꯁ ꯊꯥꯔꯝꯈꯤ ꯃꯇꯝ ꯆꯨꯞꯄꯗꯁꯨ ꯕꯣꯔꯗꯤꯡ ꯑꯗꯨꯕꯨ ꯂꯤꯡꯈꯠꯂꯤꯕ ꯑꯩꯈꯣꯏ ꯁꯥꯔꯅ ꯑꯃꯨꯛ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯁꯣꯔꯣꯛꯇ ꯊꯣꯛꯀꯅꯨ ꯀꯦꯝꯄꯁꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯌꯨ ꯍꯥꯏꯗꯅ ꯑꯩꯈꯣꯏꯗ ꯍꯦꯛꯇ ꯍꯥꯏꯕꯤꯔꯝꯃꯤ ꯑꯗꯨꯕꯨ ꯂꯝꯕꯦꯟ ꯑꯗꯨꯗꯤ ꯒꯥꯔꯤꯁꯨ ꯀꯌꯥ ꯆꯠꯇꯦ ꯃꯇꯥꯏ ꯃꯇꯥꯏꯗ ꯎ ꯉꯥꯛꯇ ꯍꯧꯔꯒ ꯌꯦꯡꯕꯗ ꯌꯥꯝꯅ ꯐꯖꯔꯝꯃꯤ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯏꯃꯥꯟꯅꯕ ꯑꯅꯤ ꯑꯃꯒ ꯑꯩꯒ ꯕꯣꯏ ꯀꯣꯂꯣꯝ ꯂꯩꯕ ꯗꯨꯀꯥꯟꯗ ꯊꯣꯛꯎꯁꯤ ꯍꯥꯏꯅꯔꯝꯃꯤ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯁꯦꯟꯅꯔꯤꯕ ꯁꯥꯔ ꯋꯥꯔꯗꯦꯟ ꯑꯗꯨꯅꯗꯤ ꯆꯠꯄ ꯌꯥꯔꯣꯏ ꯅꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯤꯗ ꯄꯥꯎ ꯄꯤꯈꯣ ꯁꯥꯔ ꯖꯣꯏꯅꯁꯨ ꯅꯈꯣꯏꯗ ꯍꯥꯏꯔꯝꯃꯤꯗꯨꯅꯤ ꯑꯩꯅ ꯅꯈꯣꯏ ꯊꯣꯛꯍꯟꯈ꯭ꯔꯒ ꯀꯣꯟꯅ ꯑꯩꯉꯣꯟꯗ ꯇꯥꯏꯅꯔꯛꯀꯅꯤ ꯍꯥꯏꯔꯛꯈꯤ ꯁꯥꯔ ꯖꯣꯏ ꯍꯥꯏꯔꯤꯕꯁꯤ ꯕꯣꯔꯗꯤꯡ ꯑꯗꯨꯕꯨ ꯂꯤꯡꯈꯠꯂꯤꯕ ꯁꯥꯔ ꯑꯗꯨꯕꯨꯅꯤ ꯋꯥꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏꯁꯨ ꯋꯥ ꯃꯈꯥ ꯇꯥꯔꯝꯗꯦ ꯍꯣꯏ ꯁꯥꯔ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯀꯥꯗ ꯑꯃꯨꯛ ꯆꯪꯅꯔꯛꯈꯤ ꯑꯗꯨꯕꯨ ꯏꯃꯥꯟꯅꯕ ꯑꯃꯅ ꯁꯥꯔ ꯋꯥꯔꯗꯦꯟ ꯎꯗ꯭ꯔꯤꯉꯩ ꯉꯥꯏꯍꯥꯛꯇꯅꯤ ꯇꯨꯃꯤꯟꯅ ꯊꯣꯛꯑꯒ ꯗꯨꯀꯥꯟ ꯑꯗꯨ ꯆꯠꯂꯨꯁꯤ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯑꯩꯗꯤ ꯆꯠꯄ ꯇꯜꯂꯤ ꯀꯣꯟꯅ ꯑꯃꯨꯛ ꯐꯥꯅꯔꯒ ꯐꯔꯛ ꯇꯥꯅꯤ ꯍꯥꯏꯔꯝꯃꯤ ꯏꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯗꯤ ꯑꯩ ꯆꯠꯀꯦꯔꯥ ꯆꯠꯂꯣꯏꯒꯦꯔꯥ ꯃꯣꯏ ꯑꯅꯤꯗꯤ ꯇꯨꯃꯤꯟꯅ ꯆꯠꯈ꯭ꯔꯅꯤ ꯄꯣꯠ ꯇꯄꯛꯄꯁꯨ ꯌꯥꯔꯣꯏ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯑꯩꯁꯨ ꯐꯔꯦ ꯀꯨꯏꯅꯗꯤ ꯂꯩꯔꯛꯀꯨꯝꯁꯤ ꯁꯠ ꯂꯥꯎꯅ ꯆꯠꯂꯨꯔꯒ ꯍꯜꯂꯛꯑꯁꯤ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯝꯂꯤ ꯇꯧꯔꯛꯄ ꯇꯥꯟꯖꯥ ꯑꯗꯨꯗ ꯏꯃꯥꯟꯅꯕ ꯑꯩꯈꯣꯏ ꯍꯨꯝ ꯕꯣꯔꯗꯤꯡ ꯑꯗꯨꯒꯤ ꯇꯣꯏꯂꯦꯠ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯣꯝꯗꯒꯤ ꯇꯨꯃꯤꯟꯅ ꯊꯣꯔꯛꯈꯤ ꯀꯣꯏꯂꯥꯁ ꯊꯥꯕ ꯂꯝꯕꯦꯜ ꯑꯗꯨꯁꯨ ꯃꯤ ꯏꯇꯥꯛ ꯇꯥꯛꯑꯒ ꯅꯥꯛ ꯌꯦꯠꯇ ꯍꯧꯔꯤꯕ ꯎꯁꯤꯡ ꯑꯗꯨꯁꯨ ꯅꯨꯡꯁꯤꯠꯅ ꯁꯤꯜꯂꯛꯄꯗ ꯃꯈꯣꯟ ꯊꯣꯔꯛꯈꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯁꯨ ꯑꯍꯥꯟꯕꯗꯗꯤ ꯀꯌꯥ ꯊꯣꯏꯗꯣꯛꯅ ꯀꯤꯕꯗꯤ ꯄꯣꯛꯑꯝꯗꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯃꯦꯟ ꯔꯣꯗ ꯌꯧꯗꯨꯅ ꯗꯨꯀꯥꯟ ꯑꯃꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯋꯥꯠꯄ ꯄꯣꯠꯁꯛꯁꯤꯡ ꯑꯗꯨ ꯂꯩꯔꯝꯃꯤ ꯄꯣꯠ ꯂꯩꯕ ꯂꯣꯏꯔꯒ ꯏꯃꯥꯟꯅꯕ ꯑꯃꯅ ꯑꯃꯨꯛ ꯍꯣꯇꯦꯜꯗ ꯀꯔꯤꯅꯣꯃꯇ ꯆꯥꯈꯤꯁꯤ ꯍꯣꯇꯦꯜꯒꯤ ꯑꯆꯥꯄꯣꯠ ꯆꯥꯗꯕ ꯀꯨꯏꯔꯦ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯑꯩꯅꯗꯤ ꯆꯥꯔꯒꯨꯝꯁꯤ ꯁꯤꯗꯒꯤ ꯍꯟꯈꯤꯕꯗ ꯃꯝꯁꯨ ꯃꯝꯂꯅꯤ ꯁꯥꯔ ꯋꯥꯔꯗꯦꯟꯅꯁꯨ ꯈꯪꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯐꯔꯛ ꯇꯥꯒꯅꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯋꯥꯐꯝ ꯑꯗꯨ ꯏꯃꯥꯟꯅꯕ ꯑꯅꯤꯗꯨꯅ ꯌꯥꯗꯕꯗꯒꯤ ꯍꯣꯇꯦꯜ ꯑꯃꯗ ꯆꯪꯉꯒ ꯉꯥꯏꯍꯥꯛ ꯕꯣꯔꯥ ꯇꯟ ꯆꯥꯔꯒ ꯕꯣꯔꯗꯤꯡ ꯔꯣꯝꯗ ꯑꯃꯨꯛ ꯂꯥꯛꯄ ꯍꯧꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯂꯝꯕꯦꯟ ꯑꯗꯨꯁꯨ ꯈꯔ ꯁꯥꯡꯅ ꯆꯪꯉꯝꯃꯤ ꯃꯝꯅꯒ ꯃꯝꯃꯒ ꯃꯤꯁꯨ ꯑꯃꯠꯇ ꯆꯠꯇꯦ ꯏꯃꯥꯟꯅꯕ ꯑꯃꯅꯁꯨ ꯐꯥꯒꯤ ꯑꯣꯏ ꯀꯩ ꯑꯣꯏ ꯑꯩꯈꯣꯏ ꯑꯍꯨꯝ ꯁꯨꯃꯥꯏꯅ ꯆꯠꯂꯤꯉꯩꯗ ꯃꯥꯡꯗ ꯃꯀꯣꯛ ꯌꯥꯎꯗꯕ ꯃꯤ ꯑꯃ ꯆꯣꯡꯊꯣꯔꯛꯑꯗꯤ ꯀꯝꯗꯧꯅꯤ ꯍꯥꯏꯗꯨꯅ ꯐꯥꯒꯤ ꯑꯣꯏ ꯀꯩ ꯑꯣꯏ ꯋꯥ ꯁꯨꯝ ꯉꯥꯡꯅꯔꯝꯃꯤ ꯑꯗꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯀꯣꯏꯂꯥꯁ ꯁꯤꯠ ꯅꯥꯟꯅ ꯊꯥꯔꯤꯕ ꯂꯝꯕꯦꯟ ꯁꯣꯔꯣꯛ ꯑꯗꯨꯒꯤ ꯃꯌꯥꯏꯗ ꯅꯨꯄꯤ ꯑꯃ ꯍꯥꯊꯨ ꯍꯥꯊꯨ ꯆꯠꯂꯝꯃꯒ ꯅꯥꯀꯟꯗ ꯍꯧꯔꯤꯕ ꯎ ꯑꯃꯒꯤ ꯃꯔꯨꯝꯗ ꯆꯦꯟꯁꯤꯟꯈꯤ ꯃꯗꯨꯗ ꯑꯩꯈꯣꯏꯁꯨ ꯀꯔꯥꯏꯗꯒꯤ ꯅꯨꯄꯤꯅꯣ ꯑꯁꯤꯕꯨ ꯑꯉꯥꯎꯕꯤꯒ ꯑꯣꯏꯕꯖꯥꯔ ꯈꯜꯂꯝꯃꯤ ꯑꯁꯨꯝꯅ ꯑꯩꯈꯣꯏ ꯑꯍꯨꯝꯁꯨ ꯏꯪꯉꯪ ꯉꯪꯅ ꯅꯨꯄꯤ ꯑꯗꯨꯅ ꯆꯦꯟꯁꯤꯟꯈꯤꯕ ꯎ ꯃꯈꯣꯡ ꯑꯗꯨ ꯌꯧꯁꯤꯜꯂꯛꯑꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯑꯉꯛꯄꯅꯤ ꯉꯁꯥꯏ ꯋꯥꯏꯗ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯆꯦꯟꯁꯤꯟꯈꯤꯕ ꯅꯨꯄꯤ ꯑꯗꯨꯗꯤ ꯎ ꯃꯈꯣꯡ ꯑꯗꯨꯗ ꯂꯩꯔꯝꯈꯤꯗꯦ ꯃꯝꯅꯒ ꯃꯝꯃꯒ ꯖꯒꯥ ꯑꯗꯨꯁꯨ ꯏꯁꯨꯛ ꯁꯣꯛꯑꯒ ꯑꯩꯈꯣꯏ ꯑꯍꯨꯝꯁꯨ ꯇꯞꯅ ꯇꯞꯅ ꯀꯤꯕ ꯐꯥꯎꯔꯛꯈꯤ ꯀꯣꯟꯅꯗꯤ ꯑꯩꯅ ꯏꯃꯥꯟꯅꯕ ꯑꯅꯤꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯌꯥꯔꯦ ꯚꯥꯏ ꯌꯦꯡꯉꯨꯔꯅꯨ ꯑꯩꯈꯣꯏ ꯈꯔ ꯊꯨꯅ ꯆꯠꯂꯁꯤ ꯁꯥꯔꯅ ꯑꯩꯈꯣꯏ ꯊꯤꯔꯝꯃꯅꯤ ꯂꯥꯎ ꯆꯦꯟꯈ꯭ꯔꯁꯤ ꯍꯥꯏꯔꯝꯃꯤ ꯑꯩꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯏꯃꯥꯟꯅꯕ ꯑꯅꯤꯗꯨꯁꯨ ꯍꯣꯏ ꯃꯗꯨꯅ ꯐꯔꯅ ꯆꯦꯟꯈ꯭ꯔꯁꯤ ꯍꯥꯏꯅꯗꯨꯅ ꯑꯩꯈꯣꯏ ꯑꯍꯨꯝ ꯕꯣꯔꯗꯤꯡ ꯑꯗꯨ ꯇꯝꯅ ꯀꯟꯅ ꯆꯦꯜꯂꯛꯈꯤ ꯇꯟꯖꯥ ꯑꯗꯨꯗꯁꯨ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯆꯦꯜꯂꯛꯏꯕ ꯂꯝꯕꯦꯟ ꯑꯗꯨꯒꯤ ꯃꯃꯥꯡ ꯊꯪꯕꯗ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯎꯈꯤꯕ ꯅꯨꯄꯤ ꯑꯗꯨ ꯑꯃꯨꯛ ꯇꯞꯅ ꯇꯞꯅ ꯂꯝꯕꯦꯟ ꯃꯌꯥꯏ ꯑꯗꯨꯗ ꯆꯠꯂꯒ ꯂꯩꯔꯝꯕ ꯊꯦꯡꯅꯔꯛꯈꯤ ꯃꯇꯧ ꯑꯗꯨꯗ ꯑꯩꯈꯣꯏ ꯑꯍꯨꯝꯁꯨ ꯆꯦꯜꯂꯝꯕꯗꯨ ꯆꯞ ꯂꯦꯞꯇꯨꯅ ꯃꯨꯟꯅ ꯅꯨꯄꯤ ꯑꯗꯨꯗ ꯌꯦꯡꯉꯝꯃꯤ ꯏꯃꯥꯟꯅꯕ ꯑꯃꯗꯤ ꯂꯝꯕꯦꯟ ꯑꯗꯨꯗ ꯆꯠꯄ ꯉꯝꯃꯔꯣꯏ ꯑꯃꯨꯛ ꯍꯟꯈ꯭ꯔꯁꯤ ꯍꯥꯏꯔꯛꯈꯤ ꯑꯗꯨꯕꯨ ꯇꯟꯖꯥ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯡꯗ ꯒꯥꯔꯤ ꯀꯥꯔ ꯑꯃ ꯊꯧꯔꯛꯈꯤ ꯃꯗꯨ ꯎꯕꯗ ꯑꯩꯅ ꯏꯃꯥꯟꯅꯕ ꯑꯅꯤꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯚꯥꯏ ꯑꯥꯗ ꯂꯥꯛꯏꯕ ꯒꯥꯔꯤ ꯑꯁꯤꯒꯤ ꯃꯉꯥꯟꯁꯤꯗ ꯑꯩꯈꯣꯏꯁꯨ ꯃꯃꯥꯡ ꯊꯥꯔꯒ ꯕꯣꯔꯗꯤꯡ ꯌꯧꯅꯕ ꯀꯟꯅ ꯆꯦꯟꯈ꯭ꯔꯁꯤ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯏꯃꯥꯟꯅꯕ ꯑꯅꯤꯗꯨꯁꯨ ꯍꯣꯏ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯑꯍꯨꯝꯁꯨ ꯒꯥꯔꯤ ꯑꯗꯨ ꯌꯧꯁꯤꯜꯂꯛꯄ ꯉꯥꯏꯔꯒ ꯂꯥꯏꯠ ꯃꯉꯥꯜ ꯑꯗꯨꯗ ꯃꯃꯥꯡ ꯊꯥꯔꯒ ꯂꯩꯖꯕꯤ ꯊꯥꯗꯅ ꯕꯣꯔꯗꯤꯡ ꯑꯗꯨ ꯌꯧꯅꯕ ꯆꯦꯜꯂꯛꯈꯤ
Boarding adu hek yobagadi sarwadi nasu lisay ma pairaga ngairaga leiramki akwai ahumsu isada sor thabet honduna saradu da thengnarkiba thodok pumba wari tammi adubu akwai wafam aduda sarwadi nadudi karisu thajaramdi madugi mahut mana pairiba lisay aduna aingondagi hauraga kanba haurakhi aduga imanaba ani duda amuk kanba haurakpada ikang khangawdana imanaba amadi masada bom launa makhada tuthakhi matau aduda sarwadi ladusu pakhalakpadagi nakoi hojik dukan thobada kari kari sasalake hangakhi maduda ina sar akoi karisu tawrakpa nate lambenda halakpada nupi ma thengnari nupi du mi sumandi laigumba mali madudagi wantharakpa mali hairami wafam aduda sarwadi ladu tumina lei aduga akoida imanabadu thangjalasi hairakhi kona boarding adubu lingkhaliba saradu busu khudakta kaurami saraduna hek lakpada warden mayamna doctor kausi haibada sajoy karisu khumde imanaba aduda haipet munna yengamaga magi gari du thawdoktuna chatkhi matawdu da khoi mayam su punga ngami kona ngak leragadi sajoy na magi gari da maiba ma hapaga purakhi aduga maiba du na imanaba du masa pairga yengbada kari oina urabanu khangde sajoy da laigi polom khara langu hairakhi asumna maiba du na yangkok amada laigo iba pot khara hapaga koilas thaba lambel adu da thado ami basigi matung kone di tamna imanaba du kya lakhi mataw adu da khoida mamang da purakhiba sarwadi na dusu masada pungak ngaksakhi kona di maso khoigi wafam adu da thajarami boarding adu bu lingkhaliba sar joina su mayam da sumna hairami thawdo se engon da su mamang da thengna khrabani maduda ichu singnaba ma leibadagi doctor gi mahut mai boina purakpani nongmaina hinga thengbada lambel asida gari thawraga lakpada nupi do lamben meyai da sarga leiba ina thengnarakhi maduna isu gari mamai leiraga boarding ase sangam dabi yum doina halaga isapu mamai na okthok sakhi madu phawai gi sa sing hak leiraga tarang malang mitta maseng marang urakpadagi imana waza mai basi kauraga lai khoiram khibadagi aisu gya lakhibani tasengbadi nupi do lambel asina kolas thadringaida gari na thomambadagi jaga saida leikidaba nupini madusu kangle numitani hai mabu thomamiba gari edusu nupi do hanna yengamdana kanna thawraga masa matumda police ta sangjakhi madudagi nupi edugi thawaina mafam asida mathi phongba horakhibani aina suna khoi mamangda haikreduni masigi sorok lamben si thokanu haidana madugi neina sarwaden singdana khoibu kumna sena halibasi nakoisu sarwaden singasina haibada sawganu nakoigi fanabani kariguma nakoina boarding sigi campus manungda leirabadi karisu tawroi aduna nakoina sana gyan tajaro hairakhi numid adudagi akoisu amukhana boarding gi campus wangmada lanthomde adubu ayuk nungthindadi kya khudong thibadi oiramde akoina lambel aduda chalabasu masini mayam ngasigi ren horror story mathangi wari thagalakpada mayam puna muk thengnarasi ngasigi di mayam dagi kainanaba bidai lawjari